मरुओइबा पाउ पिजरी सेंसस 2027 दा प्राइम मिनिस्टर मसा सरुक याखिबगा लोइनना मियाम दा सरुक यानबा अपील तौरक्ले इम्फाल ईस्ट डिस्ट्रिक्ट के लमलाई पीएस के मनुंग चना लेबा सना साबी थमना पोकपी तमना कुकीनी चिंगनबा मियोय खरना नोंगमई कापलखरै इबुदौ पाखंबगी मेन सुरुंगदा कंगला लैखुल हुत्पगी लाइथौ सना कोनुंगना पांगथोखरै अमदी मेजल्स लाइचटना मरम ओइदुना बांग्लादेश सिनबा थुंगना यामना नुंगांगबा पोकनरे खुरुमजरी ममी टीवी संदोक्चबा मणिपुरी पाउ मितेंग ताबिरिबा पुमनमकपु अंजलि नावरेमना तरामना ओक्चरी हौजिक पाउ संदोकना पिजरी प्राइम मिनिस्टर नरेंद्र मोदी ngarang mahak masa census 2027 gi ahanba phase ta masa masing thibada yaukhibaga loinana mahak na leibak asigi miyamda masa masa gi yumthong gi missing thiba amadi akuppa marol pinaba amasung census ki thabakta saruk yanaba appeal tokre hari पाउगी सोर्स अमगी मतुंग इन्ना लेबाग असगी 13 सुबा सेंसस असि ngarangdagi ahanba फेस दिल्ली याउना स्टेट खरदा होख्रै युमथोंग मिसिंग थीबा अमसुंग हाउसिंग ऑपरेशन सिंगा मरी लेनना मसागी ओइना ngarang सेंसस 2027 gi ahanba फेस हौबदा याउख्रै हाइना प्राइम मिनिस्टर मोदीना एक्स ता थादोरकपा वारोल अमदा फोंदोरकले प्राइम मिनिस्टर मोदीना मखा तारदुना हंदकी सेंसस असिदा डाटा कलेक्शन असि डिजिटल गी कुथांगदा अहानबा ओइना पांगथोकनी मसिना इंडिया की मियामदा शक्ति हेंगथल्ली अमसुंग मखोयगी युमकोक थीबा अमसुंग मखोय युमकोक थीबा दु मरोमदोम तौजरे इंडिया की मियामदा मखोय मसागी युमकोक थीबदा मसा याउना अमसुंग सेंसस की थबक असिदा सरुक यानबा अपील तौरी हैरी हंदकी सेंसस असिदा सरुक यादुना मियामबु सेंसस की थबक असिदा सरुक यादुना डिजिटल की खुथांगदा इंफॉर्मेशन पुंबा नुमित 15 की विंडो प्रोसीडिंग असिदा ngakpigani proceeding asida pishinba yagani ahanba census housing listing amasung housing census ki thabak ase state amasung union territory khudingmakna notified tawkhrabani housing listing operation ase numit 30 gi window period April amadagi September 13 fawbagi marakta state amasung union territory khudingmakna notified tawduna chathagani self enumeration ki thabak asida numit 15 gi window leigani masida housing listing operation gi mamangda apamba duda tawba yagani haki इम्फाल ईस्ट डिस्ट्रिक्ट की लमलाई पीएस की मनुंग चना लेबा सना साबी थमना पोकपी तमना कुकीनी चिंगनबा मियोय खरना नोंगमई कापलखरै थौदोक असि ngarang nungthel pung 3 मखाइदगिना मरी फावगी मरक्ता थोखिबनी हाइदि नोंगमई मखोल ताबदा खुल अनि सिगी खुंचा सिंग मिपाइबा पुकनख्रबसु मखोयना करिगिदमक नोंगमई कापलकपनो हाइबा चपचाना खंगबा ngamkhide थौदोक असिदा मियोय अमदा असोक अपन यावखिदे हाइदि Measles laichetna maram oiduna Bangladesh sinba thungna yamna nungangbba poknare thawdok asida sikhiba mi masing 94 yaukhre amasung haukiba pung 12 khaktada angang mari sikre haina paugi source singna haire haukiba pung 12 asida Rajshahi Medical College Hospital RMCS khaktada measles ni haina thajaba marfudara nipan admit tawki haina hospital asigi spokesman Sankar K Viswasna phongdokhi बांग्लादेश की प्रथम आलोगी पाउची की रिपोर्ट की मतुंग इन्ना ममांग पालंबा मोहम्मद यूनुसना लुचिंगबा मरक की सरकारना लौरंबा फिरेप खरना मरम ओइदुना मखल मखा की वैक्सीन सेंग लैबदा यामना थेंथखरे हैदि वैक्सीन थादोकपदा गैप लैबा अमसुंग अंगांग कयागी EPI एक्सपांडेड प्रोग्राम ऑन इम्यूनाइजेशन की मपानदा लैखिबा नत्रगा दो सुना थादोकिदबा मरमना लाइट्रेट असि संदोरखिबनी हाइना एक्सपर्ट सिंगना हैदि ngasi sajibu thanil sagol sen numit asigi ayukta kanglai kanglada leiriba ibudau pakhang main surungda kangla leikhul hutpagi laithau sana konungna pangthokrai salai taret pu puthok piriba ibudau pakhang ba laigina mamai
Namupong Taibang Mioy Singina Pukok Ibudawna Leiro Nunglonda Koina Chatluraga Kangla Menda Hanjilakpada Haikat Laikaduna Yaifa Thoni Jabani Haibadi Adungai Taibang Pan Mapuna Pausirak Ibudawna Leiro Nunglon Faunaba Kanglagi Laikul Hutuna Semkibabu Ning Singduna Ngasi Ibudawgi Makada Hayeng Lairang Tenjaduna Maira Langduna Laibak Ningthau Yaifanaba Laibak Mara Tapna Panaba Ngasigi Kaifadraba Chahigi Masil Asi Pangthokpani Ining Thaugidamak Maichau at Taubada Laithau Pangduna Wangkai Rakpana Luchinduna Amaiba Pena Asaiba Amaibi Yauna Lukraba Laithau Asi Kanglagi Man Shurungda Laibakidamak Yaifanaba Pangthoki Heri State asigi tongan mafam singdagi aina thingkraba lalholu marigi active kadar mari fagatpa ngamkhre hari police ki pawmgi matung inna mamang tha march 13 da manipur police na senkai thumkai tawda chanabani haiba lalholu pripa ki active kadar ama imphal west ki wangoi ps ki manung chanalaiba thongkhong lakshmi bazar dagi fare hari faraba miyoi adudi jabir khan elias rohit chahi kungadaruk district asima ki pawbitek muslim dagini mangodagi sim aniga loinana mobile phone ama fakatle hari Numit asimaktada security force na RPF PLA gi active cadre ama Imphal East ki Hengang PS ki manung chana leiba Khabaisoi area dagi fare haidi faraba miyoi adudi Nepram Lemba Maitai Elias Tomba chahi kungamari district asimaki Nongada Santipur Makhalaikai dagini haidi hairiba numit asida KCP MFL gi cadre amasu Kongpal Kongkham Laikai dagi fare haidi faraba miyoi adudi Leimapokpam Sanjit Singh Elias Naubi chahi Yangkhai gamari Khurai Thangjom Laikai Leimapokpam Lairak tagini haidi Amuromda ngarang KCP apunbagi active kadar ama lamlai area dagi fare haidi faraba miyoi adudi Laisom Dandan Maitai Elias nganba chahi taragamapan yaurabung khunau dagini haidi Manipur Police Control Room na thadurakpa cherol amagi matung inna National Highway 37 Imphal Bam lambida lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari chani ga yangkhai ga mari hairiba lambi asida panba yaudana pusilakrai makha tana pochai pusilakpada khudong thiba thoktana bagidamak chingnaningai oiba mafam singda security force na kanba jackson thorang sing lakhatkhe Manipur district pumna makta pamdaba thodok thoktana bagidamak Jing amasung tamda puna checkpoint chamagatara manga hangduna achat awok sing check chathaki adu bumiyoi amata detain tawkhide hari Malemna sakhangnaraba Bharata Dr. Bhim Rao Ambedkar gi chamaga kunthraga manga suba mapok thauramga mari leinana tongan bahiram singda mathau ningthina thabak tawriba miyoi singda paring naina pangthorakpa Pukning Thaugatpagi Saruk ama oina award pinaba khalakpada Manipurdagi saknairaba miyoi kungamari yaurakle haina Dalit Sahitya Academy Manipurna thadorakpa cherol amada fongdorakle Mana singasi chatliba tha April 13 da State Guest House Sanjenthong Imphal da pangthokadaba Dr. Ambedkar gi chamaga kunthra manga suba mapuk numit palan hudopagi thoramda saireng saidinnaba amaga loinana yanthokani Akupa marol mobile number 7005 780125 tagi khangbiba yagani haina cherol asina makha tarakli Paugi marakthana temba break amatang nominashi Dada Ibe makigano Azab thammo Sigi yumse next TMT na checksin na laksilaga thamkhabani ne Dadarang se Juhar habaga amta kidrabo Asumna mayamna machalgo ngapshan lugum masigi yumasibu asoya ngan kokadabagi next TMT na ngapseli next TMT is or habati ngakokna na basembani German technology sina bana concrete katokna tinaba matamda kapamul amuk hena angle adli next TMT strength is in the quick Break ki matungda taramna okchari makhataba paw mo hana pizari Security Force nangarang Thobal District ke Hairok Part 2 Khangabok Mahadeva Ching area dagi khudlai kaya fagatpa ngamkhre hari fagadaba khudlai sing adudi 36 hand grenade ani tongan ba nongmai gi magazine manga amadi tongan ba caliber gi maru lising ani ga chahum ga marfu nipani hari
Priyanka Gandhi na himanta hunduna ngangladuna imung amana Assam lut tauri hairi. Congress leader Priyanka Gandhi Vadrana ngasi Assam ki Chief Minister Himanta Biswa Sarma da hunduna ngangladuna imung amakhakna resource marang kaina leiriba state asida lut tauri miyam gi karisu leitre haina moral siba wafam ama phongdokre. Vadrana mikhal gi rally amada wang ngangladuna Vadrana BJP na luchingba NDA government asina miyam da aki tujung nang handuna sashan tauri haina PM Narendra Modi amadi CM Sarma si pangdabani haina attack tokre. Opposition leader amasung party candidate Deva Bhatta Saikia Saugaduna Najira da pangthokiba mikhal gi rally amada wangang laduna mahakna Modi da attack tawraduna mahak asi US ki makha da thabak tawre haina maral sikhi amasung Assam da imung amada pumnamak lut tawri haina maral sikhi haidi. Marirak Suba National Martial Arts Game 2026 kidamak Manipur gi Wushu Sanaroi Singda Khanghanjari Madudi Lakadoriba April Manga asida trial selection ama Wushu Hall Kuman Lampak Imphal da pangthokani haina Manipur United Wushu Association na thadorpa cherol amada khanghalakli. Hairiba numit asigi ayuki pung 3 taba matamda report tawbiyu amadi ayuki pung 3 ka makhaida trial hauzagani. Saruk yariba sing pumnamakna chatnaba yaba ID proof, Aadhaar card, age proof, certificate amasung mari leinaba document sing yawbiragnaba khanghanjari. Technical officials sing dasu venue da matam chana report tawbinaba haizari. Aduna khanabagi thawong asin ningthina pangthoknaba hotnari. Selection committee gi warep asina aroiba oigani haina chairol asina makhatarakli. Aroibada maroiba paw mohana pizari. Census 2027 da Prime Minister Masa Saruk Yaga loinana miyam da Saruk Yanaba April tarokni. Imphal East District ke Lamlai PS ke manung chana laiba sana sabi thamna pokpi tamna kukini chingnaba mioi kharana nongmai kaplakthrai. Ibuda upakhang bagi men surungda kangla laikhul hutpagi laithau sana konungna pangthokre. Amadi measles laichet na maram oiduna Bangladesh sinba thungna yamna nungangba poknare. Hausugi oinadi Mami TV na sandok chaba Manipuri Paulo Senjare makataba pawida mabideng taduna laipiyo.